Tml Amasung Senapati gi Mapham Singda Amur Falcon yauna migratory bird kaya phaba hatpa amadi yonbagi thabak khodaktagi athingba thamkhre district ani asigi DC singna thokiba Gerald Singda ningtham tha changlakpaga loinena lamdamasta mapan lamdagi migratory bird kaya thongladuna chakta ba haure masigi manung chana maming leraba Amur Falcon su yauri maramaduna hairiba uchek makhal asi yauna makhal khudimaki wildlife sing hatpa yauna Manghan Takhanba Cheirak asi Wildlife Protection Act 1972 gi makhada ain gi Cheirak Phanggani amadi phanganangai oi DC Senapati Mahesh Chaudhuri na thokiba order amagi matung ina Senapati District Amur Falcon yauna wildlife sing phaba hatpa amadi yonba khodaktagi athingba thamlei amaromda Liyai Fuwa Maiba Saranamai Tungam Faibung Lakhmai Thonglang Karong TNK Senapati Makhel Taubamai Amasung Kaibigi Khul Singi Authority na thamliba athingba asi mapung phana chatna hananaba yengsingadabani adubu karigumbu order adu thugaiduna thabak tawraklabadi marilainaba STO na matik chaba thabak laukhatkadabani haina DFO Senapati gi maiketegi phongdorkli makhatana Tamenglong district ki oina su sahi asigi October gi tang 16 da khunjasing na Amur Falcon pairakpo unakhi madugi matung October gi kunda su Chunluan Baraki roasting area da hairibu uchek makhal asi masing yamna pairak pathengnaki oirakliba phibam adu yenglaga DC Tamenglong na district asigi district manung dan lairiba village singi authority singi office da khunja singna makhoi gi eargun sing pikhatna ba khanganki lonena Sizinabada athingba thamki amaramda district asigi DFO amandifna phongdorakibada ningtham tha sanglakpaga loinena state asta maru oina Tamenglong da migratory bird kaya thunglariba asta phaba hatpa tawdana department na section na yengsinbaga loinena miyamu wakhal tahanabagi thabak sathari hairi